Lana Thauram, Taibang Mapokta, Ekogi Irakta Tinzaramba, Nongmai Them Boni Sana Nongdon Amadi, Miyamgina Athobo Wahengbam, Sarat Kumar Captain Sopai Bamaitei Anina, Taibang Mapugi Punsi Sengjel Luireduna, Hokiba Chaichat October Kunhumdo Lisangani Supna Kunmari Kumza, Mera Thagi Kunithoni Chanba Yumsakaisa Korauda, Mapuna Thaba Chaising Suraduna, Makogi Yaibi, Tawaina Mapugi Lekonda, Lairang Lainam Oina Tinzakre, Chaichat October Kuntaret Lisangani Supna Kunmari Kumza, Meragi Kuntarukni Chanba, Nongmaijing Korauda, Mangani Lehuntam Zaraga, Lakliba Chaichat November Ani Lisangani Supna Kunmari Kumza, Yangai Noma Chanba Thangza Korauda, Lekidaba Makoi Anigi Poknafam Singda, Lana Thauram Pangthok Saragani, Numit Asida Lekidaba Makoi Anigi Yaibi Tawaina Mapugi Lekonda, Ingna Chikna Lezaruna Bagidama, Ngamzaba Hairang Lerang Zaduna, Taibangpan Mapugi Minkhaigaloinana, Tengbang Mapugi Kuyaka the Kachagadori, Lekidaba Anigi Poknafam Lamdam da Pangthokadaba Thauram Sing Asida, Ahallaman Ipa Ipal Ima Iben Iche Ichal Maruk Mapiza Amadi, Inglingai Matamda Sakang Maikang Nazaramba, Kwai Kibikna Matam Sana Lengbirakuna, Mapugi Minkhairol Tabiranaba, Pauzenzari. Punimzari Basing, Wahengmam Ombi Jina Laima Loinabi, Wahengmam Deb Sing Maitei, Apokpa, Wahengmam Ombi Memsa Debi Apokpi, Hiangnam Awang Laikai. Noluksari Basing, Nongmai Them Razu Maitei Mapa, Nongmai Them Ombi Sangita Laima Mama, Wakai Asangmam Laikai, Imphal East. Krumjari, SKTV News na sanjok chari ba Manipuri pau ingbiri bising bu kumantem jantana taramuk chari ahan bada moribe pau sing pangbigani. Lenga ko wari sanari ba lalo bolo pambai na lusingba UNLF kini haiba miyoi puna nipan kutsu kulaiga kona na Manipur police na fagat kray. Underdeveloped district Oiramba Tamelong Haujiti BJP na lusing balangak lerekpadagi hiram kiada samgat sagatuna ahongba kya purakpa ngamle haina Chief Minister na hairi. Amasung ngalingay matamda sisinaramba mana masingdagi puthokpa hidak makhal singi maramda tizin hunjin mamathau tai haina Health Minister Dr. Sapam Ranjana phongdokrai. Malingi mafam amma hekta da yengba yaraba Manipur gi ahanba OTT platform SKTV bu support obi damak thagat chari hojik pau sandona pijari Lenga ko wari sanari ba lalo bulu pambina lusingba UNLF kini haiba mioi puna nipan kutsu kulai ga kona na Manipur police na fagat krai police tagi phangba pau gi matungina pharba mioi singa dudi laisang them nongpok maitei atopaming singajit sahi kuntaruk thongam Khangakpa Maitei Atopaming Jatra Sahini Fumunga, Tiam Ning Tho Maitei Atopaming Ingosa Sahini Putaruk, Akoizam Thaupangba Maitei Atopaming Thoiba Sahi Kunmari, Thonogzam Sugnu Ngakpa Atopaming Yaifaba Maitei Sahi Kuntaruk, Ngasepam Nongthoba Maitei Atopaming Romeo Sahini Pu Amadi Sorokhaibam Nganba Atopaming Dayananda Singh Sahi Kuntari ni Hairi. Polistagi Fangba Paugi Matungina Farba Makoi Nipanasi, Lona Yadaba Monga, Thobal District Sataba Tabak Thoram Kiada Senabani Hairi. Makoi nipan nagi police na AK-47 rifles ahum, AK-56 rifle ani M16 rifle ama, 9mm pistol ama, AK-47 gi kapa yariba nongmay maru samagani putaret M16 gi kapa yariba nongmay maru kun amadi 9mm pistol gi kapa yariba maru kun mga supagat pangam ke hairi. Nakalamaromda police na tibo humbagi tabak satabada lo na tingkraba lalhobalub, RPF PLA gi ni haiba miyo amasung ngarang Imphal West District ki kay samthong top direct masindagi pagat pangam kray. Paraba miyo edugi maming Moirangthem Maniton Sahi Kunmapani Hairi, Mahak Imphal area da leiba dukan singdagi nam haduna sel khaibada senabani su hairi. Manipur gi oina underdeveloped district oiramba Tamelong Haujikti BJP na lusing balangak ama Manipur da kumjale singani tara taretagi leirakpadagi hiram kya da semgat chagatuna ahongba kya purakpa ngamkhre haina Chief Minister N Biren hairi. Chief Minister na microblogging X ta thagalakpa mahaki post kharada BJP na lusingba lengak asina district asida paikat pa loikraba amadi sangaga da bangaiduna leiriba sakwa thorang amadi infrastructure sing miyam da khangalakli Hojik Tamelong district ta district court building FCI godown district hospital da 50 bedded ward NLCPR ki makha da paikat ki ba Tamelong water supply scheme natural football ground sing saba loikrai 7 airside synthetic football turf sangana basem saduna leiri
National Highway 137 Khongsang Tamelong Cold Storage 133 by 32 kV Power Substation Project Saba Loire. Loidana, Kan Loishana Bahonaduna Tabak Sathariba, Tamelong Mahur Amadi, Imphal Kangsup, Tamelong Road, Tamelong College Science Block, Convention Hall, Project Singba Sing Yauri. Tamelong District Asobalambi Singi Ayamba Kumang Saushile, Masigi Manunda, Tamelong Mahur Amadi, Imphal Kangsup, Tamelong Road, Yamnakana Semgatuna, Lambi Si Pagana Bahonari. Tamelong District Lairiba, Tamelong College Science Block Asisu, Kana Semgatuna District Asida Lairiba, Mahiroi Singda, Mahitambada Kudong Saba Pina Bahonari. Hauzik Science Block Asi Sabalushin Lagani Hairi. National Football Ground Sembalushin Cray Amadi, 7 airside synthetic football turf Amasu, Miam da Atubatam da Kusinaragani Hairi. Masina District Asigi Sanaro Singda Anoba Inot Amapiduna, Naha Uriva Athlete Sports Talent Laiba Kaya Manipurki Putopada Mating Oiragani. Loina Tamelong da Convention Hall Gi Project Asikan Loshina Bahonari Ayamba Suruk Loshilakle, Matam Quinadagi Tambina Bahajaduna Lakiba, Cold Stories Amadi Epsai Godown Sabalore, Masina Lomi Singi, Potok Sing Liduna Tamduna, Mangan Tangadabagi Kanbangam Lagani Haina, Chief Minister Gi Post Atuda Palakli. Ngalingai matamda ipaipu singna sizinaramba manamasingdagi puthokpa hidak makhalsingi maramda thijin humjinna mathau tai haina Manipur lengaki Health and Family Welfare Minister Dr. Sapam Ranjana Phongdokrai. Ngasi Directorate of Ayush Lamphelpat ki National Ayush Mission Manipur na sinduna mapalak suba Ayurveda Day palan tauki. Chimerong dalaiba Hotel Classic Grande da pangthokpa thoromaduda Health and Family Welfare gi Special Secretary Hungyo Warsang Ayush Manipur gi Director Dr. Akoizim Lokendro State Ayush Officer Dr. S. Biswanath Sarmana Maruiba Miyoi singune saruk yakhi. Ayurveda Degi Thorunga Mari Lenina Atoiba Mitunglen Oikiba Minister Dr. Sapam Ranjana Hai Lamda Masida Ngalingai Matamdagi Hauna Ahalaman Singna Sizinaramba Manama Singdagi Sungba Hidak Singi Maramda Kumna Tinjin Mathau Taraklei Masida Sangadaba Awara Pakudimak Lengana Mapamatam Ama Hector da Mating Pangna Basem Sare Malemda AI Technology Gi Sakwala Pasiga Loinana Anoba Wakalon Sing Putokna Duna Lamda Masida Marang Kaina Fangba Manama Singdagi Hidak Oina Putokpa Yanaba Karamna Tabak Tawgadagi Haiba Wakal Putokminasi Madugi Matungina, Marilenaba Ministry Gatanaga Tabak to Ontona Bahona Minesi Haiki. Manipur medicinal plants. We are not exploring as much as how we should be doing. Jaga Kanada de Aquina, Sangaga Ubu Udriba, Mana to the tiny urns in Sopaganda, so we don't need a gurdum, eat open the hapa, Sumamayamzi. We need to study more on this. Siki study the work that if we need a scientific approach at scientific labs lady through the agricultural, the Oigera and the IBSD. Adomdaki is into Pazana Doroga, Kana because we need to promote. What am a peroxide saying, Yamna imported a loaner of the BI, but the medicinal value and the tense of those of the Yawi Baginosis Yamna Kanaba, Ponina, we need to promote in one of the Isari ports, Isana promote the Mayamna recognized of it. Thailand ki Korata handak da pangthokiba Mr. Cosmopolitan lisingari kunmari fashion ta sahi taramapan khakta suriba ningomum Zairasna supermodel ge title logduna malengi modeling phambakta jaga ama kanbangam krai fashion show asida ningomum Zairasna India ki muhut sinduna saruk yakibada malengi modeling world la anuba pandup ama hangbangam kibani ningomum Zairas singjamai singama kha ningthogjam laikai digi senior journalist ningomum Sanajaw amadi N Patesori anigi ahan baphangjaba masanu pani Mahak Hozik Dhanamanjuri University, DMU da Bachelors in Business Administration BVA Tamliba Mahiroi Amani. Zairas ki modeling ge khongsit asi mamang sahidagi hongduna kumjali singni kunumdoida Global Model Indiana sinduna pangthokiba event amada Mr. Cosmopolitan India title lobangam kibani. Thailand da handak pangthokiba event asida laurakiba title asina Manipur khakta ginatana India gi wenesu sautok chaningai oiri. Loinana Manipur amadi Awangpok state ki haurakliba naha singdasu modeling world da saruk yanaba punging thogatpa amasu oiri. Thawal Okram Dalaiba Waikomani Girls College ki Department of Physics na RIMS Imphal ki Department of Radiation Oncology ga kusam naraga senduna malengi mapam kya da pangthong nariba International Breast Cancer Awareness Month ki saruk amoina nongmagi oiba awareness program mangasi Waikomani Girls College ki seminar hall da pangthokrai Thoromadu da RIMS Imphal ki Department of Radiation Oncology ki Associate Professor Dr. L. Purnima amasung Senior Resident Dr. A. Ronivala Anina Resource Person singoina breast cancer karino karamna narai karamna khangani amadi kamdauna ana laing sathagani haiba jingbagi matang da sandona taki amadi saruk yakibasing hangnakpa wahang singi pakum singsu resource person singna piki
Tharomgi athoiba mitunglen oina saruk yakiba RIMS Imphal gi Department of Radiation Oncology Breast Cancer Awareness Program gi Nodal Officer Dr. V. Arun Kumar na cancer makhal kya lairiba singi manungda nupi singda naganba cancer makhal sing maroina breast cancer sigi matangda miyamda wakal tahanaba malimgi oina pangthongliba breast cancer awareness manki sargomoina ngase RIMS gi Radiation Oncology Department ga loina Thaubalda leiba Waikomani Girls College ka punna thoromasi pangthokpani haiki अकोई खंबिना bayam dharkar lei masi khangok dakta ragadi cancer sina adum control tawigani khangorabadi adum control tawu namdari cancer makhal se more than 200 lei cancer khwaidi hena ai leba sin khwaidi sapatba american mana population 1:4 mi mari khudi amamon nahi sang aduga india ni 1:12 paradagi bijina 1:8 mukyo be hena report akoi phangje yaina koi sawi ni amada cancer mi amana ni chance masih harus pembiayaan mereka kari-kari itu hanya main causes ini aku ini diet, kain lagi apa mana mesti sahur lagi untuk tok-tok fast food penggur apa lifestyle baru mulai obesity lah dan creative lah mengal apa ada cancer pun di masa kemarin. Paugi meraktan atan beberapa matang nobinase. Mobile furniture na lagliba wedding season asigi anau ba contemporary wedding set furniture sing puduna lakchari loina na Manipur de ihan han ba oina wedding set laibi ba matamda 24 karat ki 5 gram ke gold coin free gift oina bizari mayam lengsin biraktuna mobile furniture ki 3rd edition the great wedding sales gold offer asi pre booking to biduna khudong chaba silobi ho offer asi akupa information khambina ba idamakta sangai product laiba mobile furniture la lengsin biro Breaking metung da mayam taram nangshari makada pa pausing pizari. Manipur da ningtham tha matam oirak padagi lamlaki usek sing tuan ba pat sing da sakta ba lakpa horakle Wildlife and Biodiversity Conservation Committee WBCC Manipur na hanadagi hona Forest Department ka khusam naduna lamlaki usek pairakhi ba sing da akai ba apan ma pidana ba drive hena kana satha ba hokrai loina na tuan ba Manipur gi pat sing da lang thak pa tilat hidak amadi nongmaina sing ba season araga usek sing phab gi thabak tawbiganu haina appeal tarukle Loina karigumba drive sathabada hariba lona yadaba thabak thoram sing satharamba thengnarabadi logi oiba mateng lauduna serak phangana bahona gani haina WBCC na miyam da khangalakli Sahi khudingi October gi tang kuntra da pangthokpa liangmai furupki Chaga Ngee lisingani kun mariga mari leinana lamdam asigi miyam maruina liangmai furupki miyam da minister awangbo nyumaini proposal pirakli Laurok pantha matung liangmai furup ki khwaidagi sauna pangthop kumai asina lakpada furup masal marakta hena session ba oirasano loina na mathangi laurokta hena sathok puthokpada natana lamdam asida ing tapamadi lingjal manaba purakpa oirasano haina paujelakli Numinini sumna sathagadaba Oinam Government Higher Secondary School Oinam gi literary cum cultural meet lisingani kunmaring ase school asigi holda hongdokrai Hongdokpagi tharom da school asigi principal Vis Gupta Laisram school asigi vice principal I Sujata Devi senior graduate teacher S Indira Devi yauna hanagi principal Singh S Sanatomba amadi I Nalini Devi maruiba mithunglen singweda saruk yakhe Hajumong si status oikiva ingasagi pau pizari ICR Regional Center Lampel Patagi Fangba report ki matung ina si status da khwaidagi sabagi sang Celsius degree kuntrane duga khwaidagi ingbagi sang na Celsius degree taramapan oiki nungsita yawba ising manil gi sang na ayuta sada mari fudra mari aduga nungtildana sada yankai oiki loisilakpada moriba pausing mo kana phangbigani Lenga kawari sanari balalo bolo pambai na lusingba UNLF kini haiba miyoi puna nipan kusukulai ga kona na Manipur police na fagat krai. Underdeveloped district oramba Tamelong Hojiti BJP na lusingba lengak lakpadagi hiram kiada semgat chagatuna ahong bakia purakpang ngamle haina si Minister N Kiren hairi. Amasung ngaligay matamda sizinaramba manamasingdagi puthokpa hidak makhal singi maramda thizin humjinba mathau tai haina Health Minister Dr. Sapam Ranjana Phongokrai
Hoji Fogi na SKTV News to Pizza Manipuri Paulo Jere Manipur Miam Punchida quite again a Marui by status Levaga Sigma Malam e posting the SKTV News Pu Mining Tadru Lebu Madugidama Google Play Store the Apple App Store to some with an SKTV Manipur application download to Bumadi. Salamata think the SKTV News some channel sing young view Natragana SKTV website skyyic.in the Sambiraga website as Simota or OTT hype option to click to Birga meeting Tabu Made social media handle sing da join to Biduna Kudaki by Pauxing Lobio Punong Kuna Kurumjari.